Hello friends, ngasi semua yang kita mahu punya lagi movie segi mamina Predator, Killer of Killers. Movie segi rating ngasi IMDb da 7.5 fangi. Rotten Tomatoes na 95% gi fresh rating fangli. Movie se handak 2025 ta nauna puthokki movie ni aduga movie segi wai liba matamda karigumba soi kibalan kiba yawa taragasu mayam na ngapigani. Matam yamna kuirba matam amagi civilization amagi wari ni matuda galaxy kaya kya gi wangmada leiba civilization adu ki matang dani koi lead riba wari se masida le riba civilization se predator sing ki civilization aduni makoi gi lining lai shon makoi chana kanglon sing se mayam dagi tongali makoi gi predator sing adu ki marakta mayam dagi top pa warrior ma yawri adugo ma ki maming ase hoji phabu makoi gi marakta ming ase yamna thoyu khendona sakti leba ming ma wari maming asina yocha ma ga se karam makhal gi warrior no haiba taragadi mauna galaxy sam hembagi mathakta leriba mising amusung mafam madul leriba warrior singbo mighty ba pikrabani adugo ma ga se karam makhal gi warrior no natraga hunter no haiba taragadi The Last Spear King haiduna su khangnari matam na hokhibana mahak so ahal losilapa matam aduda mahana mahaki mising aduda wafam ama thamli wafam masi mahaki order ni mafam adura mahaki hunter kyamarum kawai aduga mahan haragli base nakoi se prithvi da chatkadamni aduga mafam adura leriba khwaidigi mau phataba khwaidigi haitoi singdoiba amasung khwaidigi sathiba warrior sing adu mafam masida fadra pudra lakadabani aduga masigi niyom ama kathangdile khwaidigi mathawla leba khwaidigi sathiwa hunter adu khatamak mafam masir lakadabani masi mission makti nate masi yuchagi aroiba pamba duni masum todra mahake empire sibo makata na satana bitamata mahal selebani chapter number 1 The Shield chahi ase 841 matamaduni yamna inglaba untana thalaba jaga adura mathawna lerba biking maharani urcha mahake machanapa endler ga loina mahake biking gi clan gi missing adu loina mahak Sadan balake mahoina puduna lagli base makal makha kayage sana lupa mani mukta kaya marumni malu yum halapa matamda mahana khwaidigi apam base klebis samudaya sibu maru phungna muthatpa asini makuta singyang paiduna mahana mahaki majana padra hare masigi itihas ka oina sagon naduna le hogadaba lanfam masida karigum aisi bataragadi aigi laman kumlo ko madagadi ikhang khangawdra ngahaki matungda Viking amasong klebis ki marakta yamnu kiningai uraba lanfam mamatholai mafam adula ten kyamnu kapsalakhe malem se itan thale mafam khudimakta mai hokhe adubo lanthengnerapa matam aduda klibis samudagi mising adubo haibide klibis ki clan gi mising adu mal loi hatokhe tawudu amakatang lemawe ursana thijarakli ba misagadre mafam adula leramde aduga mal thijarakli ba misagachigi maming achina Joran khawe aduga amakatang hauraba lanmi adu mala umada yankalatuna wahung paung do horkhe madigidi ursadi somnakanda mamit adu ngaksang aduna mahana napa durhere nangnade narai bu fare haduna khanjari bine aibri nang hingore ne nang narai bu fare haduna khanjari bine adubo mare bu fare verse kanano khongbra siri kangu sini madigidi ursana mahapo otpe abo otke naibe abo naike pung kya marum olapa matungda mahak machinagi wangang lakhe aikoi mapu riba jorana de awang thangbad lam maduda leriba jaga duda mahakide kunungam saradru leribani madigri nupadra makhatale nangna pamni wafam chingadu aina loina harabanatra adu taragade hauja ebu thadu wafam Rutare matabda ursana mahaki machana pada mahaki singjanga dupi aduga mahapu halu tasina haiba taragade Viking singasina Makoi gi macha masu sing ase asumna thamoi pandaba warrior ma welibani ngasi ihan hanboina endler gi ta du ite duribani madigidi endler so nupadi gi malatu changchilai pumatamda nupadun hare ai angam macha karigumba nang nai bahar bataragade ai nangi manglan da lakani aduga nangi manglan dura ina tamnagani wafam Rutare matamda endler so ma wakan halap khalami endler gi mamita aki bagi saktam khara ubagi mohungadu somlaganda mamadun urubadagi mak saubna kham thengkre amasung mak singjang aduna nupa adu bugyathal aduna hatokhe madugi matungda Viking gi misang adu lekleroga hariba jaga adu da chana baitamata sem sakre numidangi matamuda makhoi gi Viking sing adu phamladuna potha aduna diringi matamuda mafam aduda predator ama lautuna makhoibo senaduna yengduna lekhe maunu senari base ursagi clan gi misang adu senari bani ado mahana pamni base yamna sathiba pathomna leba warrior ama pamni bani numidang aduda ursar so mahaki machana pagi manakta lautuna mahaki mapu dagi wari lerami haibadi ursagi mapagi wari lerami mahaki mapagi kingdom ase joran hariba misakasina mahaki lanmi kyamrunga loinana makoi kingdom adu ufultana lekhai khibani matam aduda ursa ase yamna amang bali aduga lanfam aduda soktuna tatuna leriba mapa adugi manakta changchalatuna
Mapabu Mahana Hodoksabi Mongase Equinasu Uri. Tonja to the Jorancho Tang Mapaidana, Makwaki Maninga to the Lepton Lerame. Ursagi Mapana Joranda, Hajere, Maki Machana Picket Hawaii that can be. Madura Jorana Tamliba condition say. Kaligumba Ursanam Haki Mapa say Masamang Hatpata Ragadi. Ursa Sibu Aina Hina Tagari Hadun Harakli. Tobadu Ursa de Maduta Wungamde, Matawudra Mapan Harakli Basina. Masinatano Bayam Talitre. Mapana Mazana Pida Haribase, Nang Noman Tragonomade, Aigilaman Kumlakadavani, Madidi Mapana, Mazana Pigi Mamaya to the Mahaki Iadana, Mark Amatamame, Madigi Magado Matamamada, Ursagi Mapagi, Mapa, Ibidi Ursagi Mapuna, Maki Machanapa with that Hamlamba Makatuni, Matosumna Mazanapi, Ursana Mapadubo. Upali Tabanina Mapagi Makura to Paitona, Haran by the Wake, Numit Adudaki Ursana, Joran Bohatkani Hadro Tiraklibani, Baraptana Kuptun Leraba, Chinkpat Kamurum Laladana, Iroilo with the Makoina, Joran Gay, Konungadubuti Bafanke, Konungadu Heyobumatam the Makoi, Garito Wini Havasikian Takide, Ursagi Plan say, Planum Teleramde, Makoi. Konungadugi, Tongja to the Hector Changasia on a lebdami, Tongja to Manata Latuna Mana, Tongja to Tele, Tongja to Hangurapum Matamadura. Sanatonga to the Nakliba, missing a to give monksing to Mahana Pirkliba. Siladuna Luina Yan Yandra Luin Haturopa Horoke, Yam Sativa Mom the Mahana Halibase, Mayam the Mahakima Mingase, Storm Bringer, Sil Maiden Haduna Kane, Masia Trasina Highvedi. No peace in a Taliba Maki Kudimak Mahana, Kiosa said Maktuali Habani, Margasi no Polum Tangalebaki Valkyries ni, Marki Tangas in a Harakuni Mama the Mipum Kudima, Taktan Niktuna Kinarivani. Aduga Mahaki, Speedasina, Noni Nusitaki Suhelibani, Aduga Mahaki as how was today. Maidona, Minuxia the Bahabidoi, Madosuna Ursana Mapamadru Landa Salapum, Madra Mahaki, Clangi missing at the Susankilatuna Landas and Bayoke, Amazon, Zorangi missing at the Mapamadra Man, Ufultan and Nikaki, Madigi Mapamadra, Ursana Samasam Lanting, Matamadura, Konungadu Sanatong, Havidi, Nitong Labor, Konungadu Sanatong to Luan Begi Mong at Uruba Matamda, Mark Mapamadru Lemliba missing at the bow, Kauto Amtuna, Sanatong Lutam the Chancellor K, Mapamadra Tinglatiba missing at the Mahana. Hatu Duna, Yam the Tuba, Konjingal in a mark, Mapamadu Chancellake, Mapamadu Chancellapum Matamada, Tongado, Longadavi, Kajikatangaraba Matamatuda, Mahaki, Si Laduna, Tongado, Palanke, Madidima, Manung Chanke, Manung Chapa Matamadura, Zorangi commander to Mangakado Mahaki, Si Laduna, Katuna, Si Ladugi Matatu 200 Tamke, Zoran so Mapamadru Lerme, Tobudo Mark. Ahal Wedavan Hauti, Ursabu Masakankitre, Madidi Ursana, Joran the Mamantaki Warisingado Nishanghale, Amazon, Maki Makut Magna Mapabo, Halan Kipagi Matanga to Mahana, Zoran the Palake, Ursagi Wafam Singer Rutare Bomatamda Sonakanda, Zoran Sulu and Nishinga Pahavidoki, Amazon Mahana Ursabo, Laknara Pahoroke, Zoran Hare, Nang Nasamana Nangina Pado Halibani, Aduna, Nangina Paduna Nangita Mata Hausi Karikalamgani, Nang Nasagi Natwai, Genevagita, Nang Napagi Matwai the Bulori, Somna Kanari, Wafam Singer Rutaro Matamda, Ursa Sontarake, Ursana Sontarapagi Mata Wados Homlak and Machanapa and Lan Uruba Matamda, Assault Heman Kitana Mark, Zoran Gimalata Chaltuna, Zoran Gimal Gadabukat Amazon Hot K, Tanzadu Ikankahodana, Sauda Vasakti Yamana, and Lerda Elector K, the same Habitat Makoi Mama the Lepton Derivasi, Yamaka in a Chauraba, Pretty Taramani, Maki Sakti Sekiam Labino Havatamda, Mahalim Kopta Mapamadur Leriba, Biking Gay, Lan missing at the ball, Luenimuk Tumna Hot K, Yamlatina Tina Hali, Sumutagi second Contrada, Vikingi Yamla Powerba, Warrior Ohumbo Kutak the Hot K, Ursan Sumaki Machana Padu, Kanjana Honarame, Amazon Mark, Predator Dugal Lantina Haduna, Predator Rigmamana Chunchilaki, Amazon Makwaini, Lanting never hold a key. Adu Mana Lanting Neriba, Warrior City, a Chamber Warrior Nati, Mauti Predator ni, Alien ni, Mangunda Chamber Makagi Kulai Nati Yauribazi, Yamna, Advance Oriba Makagi Kulai Naktani, Maki Makuta, Soak Wave Blaster Mayauri, Aduga Masiki Blaster Sisina Duna, Samu Taragi Mapangal Hena Kalaba, Saktima Putopangamli, Soak Wave Blaster to Sinna Duna Etector Padaki, Darbara Dura Leriba, Yumbi Singado, Matek Telaki, Aduga Endlerso Mapamaduda, Take to Tarakliba, Yumbi Singadra Nanke, Madidi Predator Maki, Soak Wave Blaster do. Ursada Sinarapo Matamadura, Ursasu Mark Siladuna Nakcherame, Tobudabu, Siladuga Loina Ursaso, Polanga the Pogutana, Chingadu Makada, Unmapagadruta Duna, Makada Labor, Isingaduna Mahak Lupsan K, Marabu Pavana, Mapamadura, Ising Ipagamalina Mahak, Matwai Jakibani, Adubo, Kang Queen Himangani Havasi, Yamna Ruba Wafamni, Maramdi, Predator the Hoji Mahaki Maninga, Kutantan Habido Weri, Masu Mapamadura, the Sao Paito Duna, Ising Adutagi, Lanturaki Amazon.
ꯍꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯣꯛꯋꯦꯕ ꯕ꯭ꯂꯥꯁꯇꯔꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯎꯔꯁꯥꯅ ꯖꯍꯥꯖ ꯑꯃꯒꯤ ꯑꯦꯡꯀꯔ ꯑꯃ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯦꯡ ꯕꯥꯡꯅ ꯊꯥꯡꯒꯠꯂꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯑꯦꯡꯀꯔ ꯑꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯡꯀꯔ ꯑꯗꯨꯒꯤ ꯆꯦꯟ ꯑꯗꯨ ꯁꯥꯏꯠ ꯑꯃꯗꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯒꯤ ꯁꯣꯛꯋꯦꯕ ꯕ꯭ꯂꯥꯁꯇꯔꯗꯨꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯎꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯜ ꯑꯗꯨ ꯌꯨꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯈꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯍꯦꯛ ꯂꯨꯞꯁꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯦꯡꯀꯔ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯑꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨ ꯏꯁꯤꯡ ꯃꯈꯥꯗ ꯁꯨꯝ ꯆꯤꯡꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯎꯔꯁꯥꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯎꯔꯁꯥꯒꯤ ꯃꯈꯣꯡꯗ ꯌꯥꯟꯈꯤ ꯎꯔꯁꯥꯅ ꯑꯃꯨꯛ ꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯜ ꯑꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯨꯡꯉꯤ ꯑꯗꯨꯒ ꯑꯦꯡꯀꯔꯗ ꯌꯥꯎꯔꯤꯕ ꯆꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯨꯕꯨ ꯂꯣꯏꯅ ꯌꯦꯠꯁꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯔꯁꯥꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯒꯤ ꯁꯣꯛꯋꯦꯕ ꯕ꯭ꯂꯥꯁꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕ꯭ꯂꯥꯁꯇꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁꯤꯜ ꯑꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕ꯭ꯂꯥꯁ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯒ ꯁꯣꯛꯋꯦꯕ ꯑꯗꯨꯅ ꯎꯔꯁꯥꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯪꯐꯥꯜ ꯇꯝꯅ ꯂꯪꯈꯠꯂꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯦꯡꯀꯔꯒꯤ ꯃꯆꯩ ꯑꯗꯨꯗ ꯐꯥꯎꯗꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯎꯔꯁꯥꯅ ꯃꯗꯨꯒꯤ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨꯗꯤ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯨꯗꯤ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯃꯈꯜ ꯑꯃꯒꯤ ꯀꯣꯂꯔ ꯑꯃ ꯐꯥꯗꯨꯅ ꯂꯩꯔꯤ ꯆꯦꯞꯇꯔ 2ꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯗ ꯁꯣꯔꯠ ꯑꯗꯨꯒ ꯃꯁꯤ ꯖꯄꯥꯟꯗ ꯊꯣꯛꯈꯤꯕ 1906ꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯖꯄꯥꯟꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩ ꯀꯦꯟꯖꯤ ꯑꯃꯁꯨꯡ ꯀꯤꯌꯣꯁꯤ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯌꯨꯕꯔꯥꯖ ꯈꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯌꯣꯝ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯦ ꯊꯥꯡ ꯌꯥꯟꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯧꯕꯇꯕꯨ ꯀꯦꯟꯖꯤꯗꯤ ꯃꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯕꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯌꯦꯞꯁꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯤꯌꯣꯁꯤꯅ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯗꯨꯅ ꯀꯦꯟꯖꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯀꯦꯟꯖꯤ ꯑꯁꯤꯗꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯃꯁꯨꯡ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯉꯣꯟꯗ ꯃꯇꯝ ꯈꯔꯒ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯤꯌꯣꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯈꯠꯅꯕ ꯑꯁꯤꯗ ꯀꯦꯟꯖꯤꯒꯤ ꯃꯃꯥꯏꯗ ꯊꯥꯡꯒꯤ ꯗꯥꯛ ꯑꯃ ꯇꯥꯈꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯂꯩꯔꯤꯕ ꯗꯥꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯥꯡ ꯑꯗꯨ ꯂꯪꯊꯣꯛꯑꯝꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ ꯆꯍꯤ 10 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯟꯖꯤꯅꯁꯨ ꯇꯥꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯥꯁꯜꯂꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯟ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯟꯗꯥꯁꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕꯤꯗꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯤꯌꯣꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯕꯨ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯏꯪꯅ ꯍꯥꯠꯇꯣꯛꯄꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯆ ꯇꯥꯋꯔꯗꯒꯤ ꯃꯤꯁꯛ ꯑꯃꯅ ꯀꯦꯟꯖꯤ ꯂꯥꯛꯄꯗꯨ ꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯀꯥꯡꯁꯤ ꯌꯩꯔꯛꯄꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯦꯂꯥꯔꯠ ꯑꯣꯏꯈꯤ ꯀꯥꯡꯁꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯌꯣꯁꯤꯒꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯀꯤꯌꯣꯁꯤꯒꯤ ꯑꯥꯔꯃꯔ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯅꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯀꯦꯟꯖꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯈꯤ ꯕꯣꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯉꯥꯡꯕ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯀꯦꯟꯖꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯀꯤꯌꯣꯁꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯏ ꯑꯃꯈꯛꯇꯅꯤ ꯑꯗꯨꯕꯨ ꯏ ꯑꯃꯈꯛꯇ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯃꯅ ꯑꯃꯒꯤ ꯏꯕꯨ ꯈꯧꯔꯥꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯅ ꯐꯪꯕ ꯇꯥꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯤꯅ
ꯂꯥꯟ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯈꯣꯏꯅꯤꯒꯤ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯅꯔ ꯍꯥꯏꯕꯁꯤ ꯌꯥꯎꯅꯗ꯭ꯔꯦ ꯁꯃꯨꯔꯥꯏꯁꯤꯡꯒꯤꯗꯤ ꯑꯣꯅꯔ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯃꯔꯛꯇ ꯑꯃꯅꯕꯨ ꯍꯥꯠꯂꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛ ꯊꯥꯡ ꯌꯥꯝ ꯀꯟꯅ ꯌꯥꯅꯔꯛꯈꯤ ꯊꯥꯡꯍꯥꯏ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯃꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥꯔꯤꯌꯔꯗ ꯅꯠꯇꯅ ꯑꯃꯅ ꯑꯃꯒꯤ ꯃꯨꯚꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯟꯖꯤꯅ ꯀꯤꯌꯣꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯦꯟꯖꯤꯅ ꯀꯤꯌꯣꯁꯤꯕꯨ ꯊꯥꯡꯅ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯦꯟꯖꯤꯅ ꯀꯤꯌꯣꯁꯤꯒꯤ ꯃꯃꯥꯏꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯤꯌꯣꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯊꯝꯈꯤꯕ ꯗꯥꯛ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯂꯦꯜꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤꯅꯗꯤ ꯀꯦꯟꯖꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯤꯌꯣꯁꯤꯕꯨ ꯍꯥꯠꯂꯗꯨꯅ ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯝꯕ ꯂꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯒꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯔꯦꯂꯤꯡ ꯑꯗꯨ ꯇꯦꯜꯂꯛꯄꯗꯒꯤ ꯀꯤꯌꯣꯁꯤ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯟꯖꯤꯅ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯧꯈ꯭ꯔꯦ ꯀꯤꯌꯣꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯟꯖꯤꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯄꯣꯁꯇꯔ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯆꯔꯛꯄꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯟꯖꯤꯁꯨ ꯎꯄꯥꯏ ꯂꯩꯔꯨ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯗꯁꯥ ꯎꯄꯥꯏ ꯇꯧꯗꯨꯅ ꯆꯤꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯟꯖꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯞꯂꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯤꯠꯇꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗꯦ ꯄ꯭ꯔꯤꯗꯦꯇꯔꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄ ꯇꯥꯈꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯣꯔꯛꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯃꯍꯥꯛ ꯊꯧꯔꯣ ꯃꯥꯔꯣ ꯑꯣꯜꯂꯗꯨꯅ ꯇꯥꯔꯛꯈꯤ ꯄ꯭ꯔꯤꯗꯦꯇꯔ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯛ ꯎꯍꯟꯗꯕꯁꯨ ꯉꯝꯂꯤꯕꯅꯤꯅ ꯀꯦꯟꯖꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯖꯤꯡꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯀꯦꯟꯖꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯨꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥꯗꯒꯤ ꯃꯥꯏꯊꯤꯕꯗꯒꯤ ꯃꯍꯥꯛ ꯏꯀꯥꯏꯕ ꯅꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯟ ꯇꯧꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯔꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ ꯃꯍꯥꯛꯁꯨ ꯌꯨꯝ ꯃꯊꯛꯇ ꯑꯗꯨꯃꯛ ꯆꯦꯜꯂꯛꯈꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯊꯥꯡꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨ ꯂꯪꯁꯤꯜꯂꯛꯈꯤ ꯃꯩꯈꯨ ꯃꯔꯛꯇ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯤꯗꯦꯇꯔꯁꯨ ꯃꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯛꯄꯗꯒꯤ ꯏ ꯅꯥꯏ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯟꯖꯤꯁꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯇꯥꯁꯟꯈꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯏꯔꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯤꯌꯣꯁꯤ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯅꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯤꯌꯣꯁꯤꯅ ꯃꯉꯣꯟꯗ ꯊꯥꯡ ꯄꯥꯏꯔꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯊꯥꯡ ꯌꯥꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯤꯌꯣꯁꯤꯅ ꯃꯌꯥꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯥꯔꯃꯔ ꯑꯃꯒꯨꯝꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯔꯤꯕ ꯍꯟꯇꯔ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯛ ꯁꯥꯊꯤꯅ ꯊꯥꯡ ꯌꯥꯅꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯀꯤꯌꯣꯁꯤꯒꯤ ꯃꯕꯨꯛꯇ ꯂꯦꯡꯈꯤ ꯇꯧꯕꯇꯕꯨ ꯀꯤꯌꯣꯁꯤ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯥꯔꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯄꯥꯔꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯁꯨ ꯑꯦꯠ ꯋꯥꯠ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯃꯜꯗ ꯀꯤꯌꯣꯁꯤꯒꯤ ꯃꯃꯜꯗ ꯃꯇꯧ ꯑꯁꯨꯝꯅ ꯀꯤꯌꯣꯁꯤꯁꯨ ꯁꯤꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯀꯦꯟꯖꯤꯕꯨꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯉꯛꯇꯁꯨ ꯎꯔꯁꯥꯗ ꯁꯤꯈꯤꯕ ꯀꯣꯂꯔ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯑꯁꯤꯅ ꯇꯥꯏꯝꯂꯥꯏꯟ ꯑꯃꯃꯝꯗꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕ ꯋꯥꯔꯤꯌꯔꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯗꯨꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯎꯔꯁꯥꯅ ꯆꯍꯤ ꯑꯁꯤ 841ꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯒ ꯀꯦꯟꯖꯤ ꯑꯁꯤꯅ ꯆꯍꯤ ꯑꯁꯤ 1609ꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤꯅꯗꯤ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯑꯁꯤ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕ ꯋꯥꯔꯤꯌꯔꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯑꯍꯨꯝꯁꯨꯕ ꯆꯦꯞꯇꯔꯗꯅ ꯗ ꯕꯨꯂꯦꯠ ꯃꯇꯝ ꯑꯁꯤ 1941ꯗꯅꯤ ꯐ꯭ꯂꯣꯔꯤꯗꯥꯒꯤ ꯖꯒꯥ ꯑꯃꯗꯅꯤ ꯃꯇꯝ ꯑꯁꯤ ꯂꯥꯟ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒ ꯂꯝꯖꯦꯟ ꯇꯥꯟꯅꯔꯗꯨꯅ
ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯏꯟꯖꯤꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯅꯝ ꯇꯧꯕꯤꯔꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯏꯟꯖꯤꯟ ꯑꯗꯨ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯃꯍꯥꯛ ꯀꯧꯕ ꯇꯥꯈꯤ ꯃꯄꯥꯅ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯇꯣꯔꯦꯁꯇ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯔꯦꯁꯇꯤ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯁꯤꯟꯁꯤꯡꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯒꯥꯔꯤ ꯁꯦꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ ꯃꯍꯥꯛꯇꯤ ꯄꯥꯏꯂꯣꯠ ꯑꯣꯏꯕ ꯄꯥꯝꯂꯦ ꯍꯥꯏꯕꯁꯤ ꯃꯄꯥꯗꯨꯅ ꯈꯪꯕ ꯉꯝꯈꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯟꯖꯤꯟ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯊꯛꯇ ꯄ꯭ꯂꯦꯟ ꯄꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯗꯨꯒꯤ ꯃꯄꯥꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯆꯦ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯐ ꯅꯣꯇꯤꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯇꯤꯁ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯏꯔꯤꯕ ꯑꯁꯤ ꯖꯣꯟ ꯇꯣꯔꯦꯁꯄꯨ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯊꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯉꯝꯂꯤ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯍꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯇꯣꯔꯦꯁꯁꯨ ꯂꯥꯟꯒꯤ ꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯁꯦꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯤ ꯁꯨꯝꯅꯇꯒꯤ ꯑꯃꯈꯛꯇꯅꯤ ꯑꯇꯤꯌꯥꯗ ꯀꯅꯥꯝꯇ ꯑꯊꯤꯡꯕ ꯂꯩꯇꯅ ꯄꯥꯏꯕ ꯑꯁꯤꯅꯤ ꯇꯟꯖꯥ ꯑꯁꯤ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯐꯪꯈꯤ ꯑꯗꯨꯒ ꯀꯟꯗꯧꯅ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯦꯡꯅꯕꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯨꯗ ꯌꯦꯡꯅꯕꯗ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯃꯁꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯗꯨ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯄꯥꯏꯂꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯝꯃꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ ꯑꯩꯅ ꯑꯇꯤꯌꯥꯗ ꯍꯨꯛ ꯑꯃ ꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝꯁꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤ ꯀ꯭ꯔꯥꯁ ꯇꯧꯔꯛꯂꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯍꯨꯛ ꯑꯃ ꯄꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯤ ꯃꯗꯨꯒꯤꯗꯤ ꯀꯃꯥꯟꯗꯔ ꯋꯦꯟꯗꯟꯕꯔꯒꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯂꯦꯟ ꯇꯣꯡꯈꯠꯈꯤ ꯃꯈꯣꯏꯁꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯂꯦꯟ ꯄꯥꯏꯗꯨꯅ ꯌꯦꯡꯅꯕꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯑꯅꯧꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯍꯨꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯣꯔꯦꯁꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯛꯈꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯇꯨꯅ ꯍꯨꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯦꯁ ꯇꯧꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯗ꯭ꯔꯤꯜ ꯍꯣꯜꯂꯤ ꯗ꯭ꯔꯤꯜ ꯍꯨꯠꯄꯁꯨ ꯆꯪꯗꯦ ꯒ꯭ꯌꯥꯁ ꯀꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯛꯊꯠꯅꯕ ꯍꯣꯠꯅꯩ ꯃꯗꯨꯁꯨ ꯌꯥꯈꯤꯗꯦ ꯋꯥꯔꯥꯏ ꯄꯨꯊꯣꯛꯇꯨꯅ ꯀꯛꯅꯕ ꯍꯣꯠꯅꯔꯁꯨ ꯌꯥꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯦꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯊꯟꯇ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤ ꯍꯨꯛ ꯑꯗꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯏꯟꯖꯤꯟ ꯑꯃꯕꯨ ꯐꯨꯛꯇꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯨꯛ ꯑꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯀꯃꯥꯟꯗꯔ ꯋꯦꯟꯗꯟꯕꯔꯒ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯊꯦꯡꯅꯗꯣꯔꯤꯕ ꯌꯦꯛꯅꯕ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯕ ꯌꯦꯛꯅꯕ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯇꯣꯔꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯤꯔꯝꯗꯦ ꯄꯥꯎ ꯊꯥꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯄꯥꯎ ꯊꯥꯕ ꯌꯥꯈꯤꯗꯦ ꯁꯤꯒꯅꯦꯜ ꯑꯝꯇ ꯐꯪꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯇꯣꯔꯦꯁ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯇꯣꯔꯦꯁꯀꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯄꯥꯏ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯄꯥꯎ ꯄꯤꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯤꯔꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯄ꯭ꯂꯦꯟ ꯑꯃ ꯇꯣꯡꯈꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯂꯦꯟ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯜꯂꯤꯕ ꯍꯧꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯃꯥꯟꯗꯔ ꯋꯦꯟꯗꯟꯕꯔꯒꯁꯨ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯔꯦꯁꯁꯨ ꯂꯥꯛꯈꯤ ꯇꯣꯔꯦꯁ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯃꯥꯟꯗꯔꯁꯨ ꯇꯣꯔꯦꯁꯅ ꯄ꯭ꯂꯦꯟ ꯄꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯃꯥꯟꯗꯔꯅ ꯇꯣꯔꯦꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯋꯥꯔ ꯖꯣꯟꯅꯤ ꯌꯥꯝꯅ ꯊꯨꯅ ꯕꯦꯁꯇ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯅꯤꯡ ꯄꯤꯔꯝꯃꯤ ꯇꯣꯔꯦꯁꯅ ꯀꯃꯥꯟꯗꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯔꯗꯨꯅ ꯕꯦꯁꯇ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯊꯛꯇ ꯑꯇꯤꯌꯥꯗ ꯃꯁꯛ ꯈꯪꯗꯕ ꯍꯟꯇꯔ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯟꯇꯔ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠꯇꯅꯤ ꯊꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ ꯍꯨꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯏꯟꯖꯤꯟꯕꯨ ꯐꯛꯀꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠ ꯑꯃꯕꯨ ꯍꯥꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯁꯨꯝ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯅꯠꯇꯦ ꯑꯦꯂꯤꯌꯟ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯕ ꯉꯝꯂꯛꯂꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯔꯦꯁꯀꯤ ꯄ꯭ꯂꯦꯟꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯗꯨꯁꯨ ꯇꯦꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯇꯣꯔꯦꯁꯇꯤ ꯑꯆꯝꯕ ꯄꯥꯏꯂꯠ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯦꯀꯥꯅꯤꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯕꯣꯛꯁꯇꯒꯤ ꯔꯦꯟꯆ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯗꯨꯕꯨ ꯔꯦꯟꯆ ꯑꯗꯨꯅ ꯁꯤꯜꯂꯗꯨꯅ ꯄꯥꯏꯔꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ
Commander Wendenbach amasung Taurus khatang ngaihore madigi Taurusna makoi commander directive ekoi mathakta wangna paikakadamni wangna paikhalaba matungda mafam adu leiriba ahing masing aduna mahakki plane gi khulai sing asibu loina famdalhangadabani commander dusu Taurusna haiba mafam adu yarami amasung makoi nimak mathakta somsum paikhalakhe asomsum wakalakpa matamda asomsum intharapa haibdo weki mafam adugi ahingba nuksik kaya marak ching aduda predator aduna makoi bu target torami yamna ka henba altitude adu yobu matamda somnataki second khara khaktang mangaile tobudu predator aduna makoi bu target tawbadagi Commander Wendenbach so masa matanda sacrifice tawrge haduna kanki amasung predator sibo hatu omohaiduna Maso Taurus ki plane adu kannabagi damakta mahaki plane adu predator adu ki plane adu mamangna thokjilami matosumna predator adu mahaki yamna sathiba khulai adu puthoraktuna commander adu hatokre predator makoi bota neriba se hit signature ki tana bani maramadra mathak lagi opum matamada makoi plane sing adu loina lemna ki amasung engine sing adu loina shutdown tana ki madugidi asomasum paitharakpa matamada Taurus ki plane ki engine adu amungang kalaktuna predator adu gi mahaki plane adu da attack to horki maun attack to bedo kitang kanai adubu plane adu loina thukai bedeng khide mato usumna objecti Taurus karom chakani khangde maramadra maha war zone tamna plane adu thokjalakhe mato usumna maha plane adu war zone thokjalakpa matamaduda Yengnabagi destroyer na bomb kalapatagi predator gi plane adu panke etegadu yamna sathiba ete koibanina predator gi plane adu so ising de lupke Taurusu harobran lakhe adu bomha na harau jabata ragasu hauji khudong thibase loitribani predator so ising degi phawlaktuna Taurus bo samsam tana rakhe plane adu so pungtoi thorebani adu bo mahana Taurus bo tana bati lepkide predator du gi plane adu gi system adu so yadra bhaibaduni maduragi ti samsam tana rabu matamada Taurus na mahan lawa matokhe mausu plane adu re tholatuna masadu lepton lerme amasung predator duna attack tor pongalame predator duna hack attack tor bom matamada mahana plane adu gi parachute adu hangdoklami aduga parachute adu gi matingla plane adu uru lereduna mahake hook aduna palladuna mahak masamaki plane adu yishanjake amasung predator gi plane adu pungtoi toike matosumna predator adu so si bhaibedo wake amasung masu ising taba matamada mahaki mising kaunu bedamakta player makablami tobudu Taurus ki wari si matang chil loitri matam kharagi matungda Taurus mahaki mapagi garasa duda tabak suduna ringi matamada mafam aduda predator kyamarum laglami amasung mapu pharduna purduna sakhe aduga mahak so kenji amasung ursana leiriba jaga du thamname mafam madura makoi masel wari sanaba matamada makoi na khangmangam libase makoi masel ase predator killer ngaktane habise makoi na khangmangam khe makoi se mafam tongan ba amasung batam tongan badi lakbanina I pau phawna basing amlamde tobutabo Kenji na ngali ba Japanese ado somnakanda Taurusu khara makai di khangmanina makoi ni pau phongrami hybrid Taurus ase Japanese khara tamlakpa jani masigi matungda makoi ahumbo masak khangdaba planet aduda battleground amalerami battleground aduda makoi ahumuk loina puthorakhe mafam maduri jenthorakpa habase made otopa thabakti oidre aduga mafam madugi battleground adugi koibada leiriba predator sing aduna koilaw lawduna leibigi mawong sing ase makoi na uba phangkhe mafam madu lanthingna gani habase made makoi na khamngamle aduga mafam adugi ching adugi khwaidigi mathak thangba sarukta plane ama landing tawkhe plane adu yawribase yawchani karamba makalgi warrior no maana planet chama henba mafam sing adu chaladuna mafam aduda leiriba warrior sing adu loina maithiba pikiba warrior amani madigdi maana hauji oribase prithvi degi lagliba makoi ahum masebani aduga mahaki niyomase yamna sathiba niyom amani maana haribase mafam madul leriba warrior ahum adu hana lanthingna kadamni aduga ikon bada hingoriba warrior aduga yawcha masamaka lanthingna gani haiduna harakhe aduga kanagumba warrior amana lanthingna basida lanthingna bangamloi habitargadi makoigi mangta yawba collar aduda bomb fit tawribani aduga bomb adu pokhailaduna makoi baloina hatkani harai madugi matung ngak hek leibaga makoigi khulai sing adu makoi daroina sinarami ursagi na chingyang pirami kenji gi na thang pirami tobudu somna kanda Taurus kide nongmai yama pirami ursa sum mata manganda vida mahaki singjang adu paraduna Taurus ta attack torokhe Taurus ki khulai adu thaining gi nongmai ni na gun powder halaba matungda amung namsalaba matungda nongmai marum hablaga kaapkada nongmai ni process yam sangba thabakni maduda ursana attack torokpa tanja adu mafam adu kenji laktuna Taurus pukan khe kenji na di ursa da attack torokpa pamde sumnata gi mahak po khamba pame madigri Taurus na harakleba se akoi mafam masidagi hingna chakke habitaragade aigi law wasi illu hadun harakhe makoi yuchagi plane adu gi manakta hana changba darkar oi ursali Taurus na hariba wafam sing adu taning lamde maramadra maha kenji da hanjan attack torokhe
ꯈꯦ ꯃꯗꯨꯒꯤ ꯇꯣꯔꯁꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯎꯔꯁꯥꯒꯤ ꯈꯨꯠꯂꯥꯏꯗꯨꯗ ꯀꯥꯞꯄꯦ ꯑꯃꯁꯨꯡ ꯎꯔꯁꯥꯒꯤ ꯈꯨꯠꯂꯥꯏꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯃꯇꯝ ꯑꯃꯗ ꯂꯥꯟꯐꯝꯗ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯇꯣꯔꯁ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯎꯕ ꯐꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯤꯂꯨꯗꯒꯤ ꯏꯔꯥ ꯆꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯣꯁꯅꯦꯜ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯈꯔ ꯑꯣꯏꯅꯤꯡꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯆꯥꯅ ꯂꯧꯕ ꯑꯃ ꯇꯧꯔꯛꯈꯤ ꯃꯍꯥꯛꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯊꯥꯗꯣꯔꯛꯈꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯣꯟꯁꯇꯔꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯕꯨ ꯃꯍꯥꯛꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯪꯗ ꯇꯣꯔꯁꯄꯨꯁꯨ ꯃꯍꯥꯛꯅ ꯌꯣꯛꯁꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯔꯁꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯔꯁꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯆꯥꯊꯣꯛꯈꯤꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯒꯤ ꯍꯥꯏꯇꯦꯛ ꯗꯤꯚꯥꯏꯁ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯎꯔꯁꯥꯒ ꯃꯣꯟꯁꯇꯔ ꯑꯗꯨꯒ ꯑꯁꯣꯝ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯎꯔꯁꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯊꯨꯗꯦꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯔꯁꯥꯁꯨ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯍꯥꯛ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯌꯥꯗꯨꯗ ꯇꯥꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯥꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯦꯟꯖꯤ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯣꯔꯁꯁꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯑꯁꯨꯝ ꯍꯟꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯔꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯆꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯏꯛ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯕꯥꯏꯛ ꯑꯗꯨꯅ ꯁꯥ ꯑꯗꯨꯕꯨ ꯕꯦꯇꯜꯐꯤꯜꯗ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯔꯁꯇꯤ ꯁꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯔꯁꯥꯗꯤ ꯀꯦꯟꯖꯤꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯦꯟꯖꯤꯅꯗꯤ ꯎꯔꯁꯥꯗ ꯑꯦꯇꯦꯛ ꯇꯧ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛ ꯎꯔꯁꯥꯗ ꯁꯔꯦꯟꯗꯔ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯆꯥꯗꯤ ꯁꯥꯎꯔꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯤꯕ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤꯗꯤ ꯌꯨꯆꯥꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯕꯣꯝ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯗꯨꯕꯨ ꯄꯥꯏꯕ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯀꯦꯟꯖꯤ ꯑꯃꯁꯨꯡ ꯎꯔꯁꯥꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯀꯣꯂꯔ ꯑꯗꯨꯕꯨ ꯄꯣꯈꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯦꯇꯜꯐꯤꯜꯗ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯈꯥꯔꯤꯕ ꯄꯜ ꯑꯗꯨꯕꯨ ꯊꯣꯝꯇꯠꯂꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯄꯥꯏꯊꯣꯔꯛꯈꯤ ꯑꯗꯨꯒ ꯕꯥꯏꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯇꯣꯔꯁꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯔꯁꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯟꯖꯤꯒꯤ ꯃꯉꯛꯇ ꯑꯃꯁꯨꯡ ꯎꯔꯁꯥꯒꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯕꯣꯝ ꯑꯗꯨꯕꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯕꯥꯏꯛ ꯑꯗꯨꯗ ꯇꯣꯡꯁꯤꯜꯂꯗꯨꯅ ꯌꯨꯆꯥꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯌꯨꯆꯥ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯕꯥꯏꯛ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯏꯠ ꯑꯍꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯎꯔꯁꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯨꯝꯗ ꯅꯪꯒꯤ ꯋꯥꯔꯤꯌꯔꯁꯤꯡ ꯊꯥꯔꯛꯂꯤꯕꯗꯣ ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯃꯇꯧ ꯑꯁꯨꯝꯅ ꯎꯔꯁꯥꯁꯨ ꯌꯨꯆꯥꯗ ꯂꯥꯟꯗꯥꯁꯜꯂꯛꯄ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯌꯨꯆꯥꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯅꯤ ꯀꯦꯟꯖꯤꯅꯗꯤ ꯈꯪꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯎꯔꯁꯥ ꯃꯈꯣꯏꯅꯤ ꯄꯥꯔꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯥꯏꯊꯤꯔꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛꯇꯗ ꯌꯨꯆꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯆꯥꯕꯨ ꯃꯈꯣꯏꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯣꯔꯁꯁꯨ ꯌꯨꯆꯥꯒꯤ ꯁꯤꯞ ꯑꯗꯨꯗ ꯆꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯔꯣꯜ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯀꯝꯗꯧꯅ ꯄꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯌꯨꯆꯥꯁꯨ ꯀꯥꯎꯟꯇꯔ ꯇꯧꯔꯛꯇꯨꯅ ꯎꯔꯁꯥ ꯑꯃꯁꯨꯡ ꯀꯦꯟꯖꯤꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯌꯨꯆꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯔꯁꯅꯁꯨ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯤꯟ ꯄ꯭ꯔꯦꯁꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯣꯡꯗꯠꯈꯤ ꯑꯃꯁꯨꯡ ꯌꯨꯆꯥꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯗꯠꯇꯨꯅ ꯄꯨꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯟꯖꯤ ꯑꯃꯁꯨꯡ ꯎꯔꯁꯥꯁꯨ ꯁꯤꯞ ꯑꯗꯨꯗ ꯆꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯌꯨꯆꯥꯅ ꯇꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯟꯖꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯞ ꯑꯗꯨꯗ ꯍꯨꯛ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯄꯟꯗꯨꯅ ꯊꯝꯍꯟꯈꯤ ꯁꯤꯞ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯎꯔꯁꯥꯅ ꯍꯨꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯌꯣꯂꯤ ꯑꯗꯨꯕꯨ ꯀꯛꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯏꯊꯤꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧ ꯑꯃ ꯈꯪꯂꯛꯈꯤ ꯑꯃꯁꯨꯡ ꯀꯦꯟꯖꯤ ꯑꯃꯁꯨꯡ ꯇꯣꯔꯁꯇ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯂꯛꯀꯅꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟ ꯑꯗꯨꯗ ꯌꯥꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯥꯏꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯜ ꯑꯗꯨ ꯍꯨꯛ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯌꯨꯡꯁꯤꯟꯈꯤ ꯑꯃꯁꯨꯡ ꯍꯨꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯣꯂꯤ ꯑꯗꯨ ꯇꯠꯄꯗꯒꯤ ꯁꯤꯞ ꯑꯗꯨ ꯇꯣꯔꯁꯅ ꯄꯨꯔꯗꯨꯅ ꯀꯦꯟꯖꯤꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯎꯔꯁꯥꯕꯨꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯗ꯭ꯔꯤ ꯌꯨꯆꯥꯅ ꯃꯍꯥꯛꯀꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯕꯨ ꯀꯦꯟꯖꯤ ꯑꯃꯁꯨꯡ ꯇꯣꯔꯁꯄꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤ ꯑꯗꯨꯒ ꯎꯔꯁꯥꯕꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯖꯦꯜ ꯑꯃꯗ ꯃꯍꯥꯛꯄꯨ ꯐ꯭रीꯖ ꯇꯧꯁꯤꯜꯂꯗꯨꯅ ꯊꯝꯖꯤꯟꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯖꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤꯁꯛ ꯑꯃꯁꯨ ꯎꯕ ꯐꯪꯏ ꯃꯗꯨꯅ ꯀꯅꯥꯅꯣ ꯅꯥꯔꯨ ꯄ꯭ꯔꯦ ꯐꯤꯂꯝꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯤꯗꯦꯇꯔ ꯀꯤꯂꯔ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ